ZP Spiritual Corner na kudol jamjaba Manipuri Sabbath School Lesson Study Hour asibu meeting tabi na koi kwai pum na makpu Prabhu Jisu Christ gimingda Evangelist ZP Thaimei ehakna na koi mayam butaram na amuka okcheri ngasi ase koi para mga subani lesson number 5 para asigimaming na The Nations Part 2 Zati sing haibaga ani shuba sarup adoy koi tamina gadori Haukiba para aduda ekoina naina kre ahanba jati sing haibaga ahanba saruk adu ekoina naina kre ngasina ani suba saruk adu ekoina naina gadawani ngasi gi memory text ekoi yengmi nasi Psalm number 46 ki verse 10 Psalm 46 ki verse 10 asubay ni iduna laye Be still and know that I am God I will be exalted among the nations and I will be exalted in the earth Ishor na kari haye Ay isor ne hai base khang laga na khoi ki kanu ko tumin na layo ko relax to ko kana busu ki kanu pakhat kanu maram di ay na khoi gi isor ni ay gi ming se jati pum na mag gi mathak ay gi ming se wang khalakani ay gi ming se krip taibang pan pum na mag asidi ay gi ming na thoi hen madu oira kani no madi taibang pan asidi ngasi angam athau ne hai na muktu na lai ri ba ay gi zati na hen na kalle hai na magi military force ngasi show up tawduna layriba sason tawduna layriba ay na ngamme hay na mukna riba mayam asig matakta ishor gi ningthaw lebak purak laga mangla roy da ba ningthaw lebak adu sem ka laga taibang pan pom na maksida magi ningthaw lebak na khwai digi awang ba athoy ba angam ba adu purak kani habje Psalm number 46 ki verse 10 da su ekoi ba amuk han na naw hong na ningsing handuna lay para sa ekoi phajana khangba ngamningai ishor gi blessing adu ni phangningai gi damakta Ekoi para si naina dringai da te lam na ekoi ishor da haijasi mayam amutang prathna tawminasi ingam ngamba thoi helaba sarga da leiba ekoi pumna maki ipa ishor thaga chari ngasi so ekoi gi punsi sangdok halle hairaga sumaina punsi aphaba pinabiduna nahaki wahai naina naba nahaki wahai tana naba nahaki maram da henna khangna naba matam tanja pi bibagi damakta ipa nang bu thaga chabani Ekoi pum namaki pap kok piyo, ekoi de aswan bani ishor. Nahaki thauza na ekoi bu yom sin biyo. Nainagadaw riba para ase, miyoy ba ekoi di budi law sing na loy na khang bangam loy. Ishor nang na ekoi da bor pinabido na tamgadaw riba para mayam ase ekoi tamle haraga. Nang buhe na nung siba ngambo oijage. Masige para ase tamle haraga, sarga adubo mayak seng na ubang ngambo oijage. Ngasige para ase nainabada nangi thawai aseng bana loy na bido na nang na khangan ningba makkay ado ekoi khangba ngamna na ba nang na bor bibiu haina ekoi bukan biba mapu Prabhu Jisu Christ gi mingde nizari amen Hoy ngasige Sunday gi portion ado da ekoi ni yenglabadi the very first commandment ahan ba hukum ahan ba yathang haibagi title makhada ekoi yengmi na gadori hojikse ekoi na Bible da yengba matam da ishor gi ahan ba hukum ishor gi han han ba yathang kaman ase kadai da pi ki braharga Adam amasung Eve na pap ta dringai da Eden gi ingkol adu da pi ki ekoi na Genesis chapter 2 gi verse 16 17 da yeng da the first ever commands of God is recorded here madu da leire ko ahan ba Bible da ahan ba hukum kaman yathang ase kadai da phang brahabdi Adam amasung Eve na pap ta dringai Eden in called the Genesis 2, 16, 17 the peak Kari hai maduda, ishona kari hai. Aphaba amasung pataba, kangbagi uhai aduna koi na chaganu hai bagi hukum yathang kaman ase piki. Madu chabanu mitanang soy the sigani hane ishona piki. Masida koi na hangba yaba. Mioy baga wakal the power kadabu wahang adudi karira. Kari gino ishona thing liba. Knowledge, budilo sing bigyan hai basibu pabla. Kari gira he na khangjin bada ishor ne thingjili base ishor se phatte da mahakak ta khangning ba male mioi ba bu kari gi badu thingjin bra aina ekhoi gi mioi ba gi wakhal da adu mak phaurak pa yai masi gi wang ase masi gi paukum oina ai maram yam na leiram gani ishor gi damak ta adu bo ai khoina lamba phangba gi manung da aina maram ama ani pi jage kari gi no ishor na madu gi ohai adu cha ganu hai de base ahan bada ichini naw sing ekhoi na khangda base Eden gi in called ase perfect ne it was perfect everything was perfect kari su soi ba laite kari su wat pa laite amu ka hena tam siningai khangjiningai uningai kari su darka laite maram de mapung pha kre so de sema matam kari su aran bi yaude asoi bi yaude awat bi yaude
aran ba lay daba asoy ba yaw daba awat ba lay daba mafam aduda amuka henna khangjin bagi kari kana ba lay dibra ko reason number 1 ishor na uhay adu chagano hay bagi maram ahan badi ay ki understanding da ngasi Sabbath school gi matung inna Bible gi matung inna hayo hayra badi Iden ingkol ase mapung phaba mafam oy bagi maram na maduda anawba bigyan amuka lawsiningay darkar thoidok na tade adugi maram na ishor na uhay adu charano Masigi bigyan ase nang thibagi kana ba laite maram de pumna ase mapung phare bigyan loina mang nang ugre haina ishor na thingjin bin ani suba maram ishor na karigi madugi uhay adu chahan da bra hairabadi Ekoina verse adu mun ne yeng labadi 2 gi 16 17 no mun ne yeng labadi knowledge of good and kri evil haiba amayawe karamba buddhi ro singa ishor na thingjili ba madu buddhi lo sing do adu da ani thok na lay amana kri aphaba gi buddhi lo sing ani suba ne kri phattaba gi buddhi lo sing masida ekoina aphaba makai khangjin bada ishor na ekoi bu kai do ngai su thingda ba natte Apaba tamsin bada ishor na kaidong ay just tinga do madate to budo bunga sa hai ki bugum na iden ge ingkol da phaba makai ado mapung phana lai kra mu hena khangjin bagi su darkar laite adu nga sigi mirol asida ekoi aphaba maram thizin ba khangjin bada ishor na tinga do laite adu bu ishor na tinga do ba bigyan amadi lai adu di kari phatta bagi lawsing phatta bagi bigyan adu di ishor na tinga maram di ishor na khange madu di masigi bigyan se ekoi khanglak pa matam da Phattabagi bigyan masigi lawsing je khanglak pa matam na masina ekoi gi punsi da awaba pigini habse ishwar na khangi there are knowledge that causes suffering isini nausing ekoi na khangji luba mahi masing ekoi na khangji luba budi lawsing asina ekoi gi punsi da awaba pigada ba adugumba budi lawsing asisu lai da banatte habse ngasi ge bible ishwar ge wahi asidi ekoi na tamba phang maram aduna ishwar na kari haibra aphaba makai adudi nang khangda ba makai di perfect mapung phana sembi kre nang amuka khangningai leitre aduga amuka phattaba haibadudi nang ama phau khanglugunu machen ama phau nang thijilugunu madu khangbagi kana ba leite madugi maramna ishwar na uhai adu chahan ki dabani haibase ekoina bhapta si sini nause so whatever it looks ekoi gi meeting da asima de aina pame asima de aina khangninge asima de ai gi darkar lai haina khalam be yai o asi phau di ishor so hen mal le haina khalam be yai but whatever God says whatever God command ishor na machi tawgunu wai de just obey his command isin in housing ishor na hai ba do dum in se kari gi na haina thizil loi se maram de madu gi low sing adu na ekoi gi kana ba leite madu gi bor adu na ekoi gi kana ba leite haina ishor na thingjin ba oiram me Ishor na iden ge ingkol da pap ta dringai da kaman ya thang pi ki base karira Ishor na tawgunu haiba adu da ekoi amuka wahang tawdraga hoi Ishor na tawgunu haira badi haina inba adu na khwai de phabane habase ngasi ge parada aina sumaina haibi ning masida Ishor na tawri base God is introducing a school of discipline ko masida Ishor na tawri base di karino haira ai khoi bulam chat naina Apabami oina paningai ge adugumba tambi bagi mahai sang adu ishor na linkar pi bani habse ekoi na khangsi hoi ishor gi command ase ekoi gi damak tabada thup lawba phatte da haina khanba painful oiram ba yai but at the end of the day adubu aroi ba matam da di we will have peace of mind if we listen to his command mana takpi tambi ba ado magi hukum ado magi yathang ado illabadi hauzik ki oina de o ishor so henmal o madu pame masigi yathang je phatte restriction yamal da haina khalam ba yai adu ishor na khange madu gi wang ma da phatta ba lai hai madu khara war ba so ekoi na pam dra ba so o ishor da hai bani ko haina ekoi na phajana illabadi at the end of the day aroi ba matam de madu na ekoi gi punsi de ing tapa adu pigni habse ekoi na khangse Hebrews chapter 12 verse 11 da kri hai Hebrews 12:11 da ekoi amutang paminasi no discipline seems pleasant at the time warak pi ba watem pi ba tambi ba hukum pi ba thingjin pi ba haibase matam adu maktadi nungai ba kri su leite aina pamba mada tawgunu haiba kanda kana su harau da banate but painful ekoi da na ba pawram gani later on adu bo akon ba madam de however it produces a harvest of righteousness and peace for those who have been trained by it is in housing warak watem pi baduna ekoi bo things in bi baduna ekoi bo pautak pi baduna matang aduda mafam aduda ekoi ge pen da bo oira so akon ba matam de maduna dharma chen ba gi mahai ing tap gi mahai adu ekoi do pi gani haina Hebrews 12:11 da hai bi mathang da ekoi na Monday ge parada changla pa matam da Daniel chapter 2
as a prophetic ki adugumba vision gi maramda ai ko amuk kang yeng se Daniel chapter 2 ase is an amazing chapter Daniel chapter 2 ase ko yamna phajaba yamna ngakpa aduga ai ko gi future lakadaba mi oi gi history mayam lakado riba punsi da thengnar kadaba mayam ado Daniel chapter 2 da mangjau na ne ishor na tang pi ki masi Daniel chapter 2 se ai ko na phajana mun ne yeng labade masi da angakpa one amazing thing that we see in Daniel chapter 2 ase di karira ishor gi vision ase Canada pi kibra hidden king Nebuchadnezzar ishor khangdaba Gentiles gi ningthau ishor gi ya thang indaba adugumba ishor gi vision ase pi ki habse koina uba phang ningthau Nebuchadnezzar se kanara ishor gi mayok ta leiba ishor gi asengba sahar Jerusalem ishor gi asengba ningnasang Jerusalem gi laisang thuai ki banu pa aduda ishor na ma gi vision ase pi ki angak pane why kari gi na ishor na mase pi base kari gi damak ta Nebuchadnezzar bu ishor na choose tawrga ma gi vision ado ishor khangba mi da vision pi bra ishor khangba mi da ishor gi macha sing da Israel macha sing da Daniel da vision ado pi raga Nebuchadnezzar da pauta ado pi bi ya da bra why directly using hidden king Nebuchadnezzar Lai khangdaba ishor khangdaba amabu ishor na seasoner ga vision ase kari gi pi ki banu masida ai koina khangdaba sidi ishor na Daniel da ishor gi macha atop da ma gi vision se pi be yae adubu atam nana thawaina ma gi mayok ta leiba aduguma ning thau da ishor na masigi vision pi ki bugi maram di karira hairabadi taibang pan asida sem galak liba jati nang nang si ngamle phawre Babylon aina semba Babylon asimuk phaba leite haina mukcheriba mi oi bagi government na paliba ning thau leiba kase nangi na thakta amana amuka namsillaga nangi leiba kase abasung prithibi da leigada ishor gi mayok ta leiba jati pumnamak se masi se will not last long kuina leiroi mang ki gani habdo utna na bagi damang ta ishor na ningthau Nebuchadnezzar da pi ki bani hai Daniel chapter 2 gi verse 31 dagi 35 of da ai ko na vision adu u ningthau Nebuchadnezzar na statue ama uki madu da kri kok asina kri sana ni masi Babylon bani ko chess asina silver ni masi na kana Medo Persia ko aduga mathang gi metals adu na kri bronze ni bronze asina kri bo hai ba masina Greece ki ningthau le ba bo hai bani aduga lack of iron khong asi kum tharak pa matamda yot uwe masi gi yot asina kana gi ning thole ba pora ha rom gi ai ko ina khong sa tara khong pak te yorak la ba kanda kari uwi clay and iron yot amasung laibak yan sina bu uwi masi na kari bra ha division of Rome ko Rome divided Rome ase ning thole bak tara thona khaidok ni ha bu adu da pi ki madu gi vision yam sugai na ngasi chang ga do banate adu as we look closely to the metals of the statue Nebuchadnezzar na uki ba statue adu de yaw ba metal sing yot sing adu ai koi ni yeng ba matam da ai koi na u ba se karira mathang handarak pa makoi gi value handarak pa du u khwai di atang ba metal se karira hai ra ba de sanani sana gi mathang khada amuka kari kum lak pa lupa senzeng yot aduga ikon ko bada clay leiba maman sup lei lei taba adugumba pot size gi handarak pa maman handarak pa pot sing se seasoneraga ishona takpi be se karibu karigira hairabadi there will be a declining handarak kani haibne mi obi gi sason se Babylon gi matamda sana lupa na pik thalaga nungai ai phana palame adubu madu gi mathang da lakpa leibak sing prithibi loidri phauda taibang pan asida ishor gi mayok ta leibal leibak sing ase adum ma gi value ase handarakani habese masigi statue aduna ekoi bu utpi bo oira mine isini nause leibak ki senmit lon handarak pa adu khag natraga karira hairabde masida khwai digi maru oi besidi karira moral values mi oi bagi lamchat sajata handarakani mi phat ba yam khalakpa matom digi khangba yam khalakpa amana amabu respect ikai kumna bo ulaktaba asiguma lamchat nai da base handarakani habse Daniel chapter 2 gi metals mayam sana lupa senzeng yot adudagi leibak leikhom haina handarak pagumna mi oi bagi lamchat su handarakani habse Daniel chapter 2 da takpi dun le ai koina 19th century gi loisilakpa aduda mi hoi sing na kari khanli taibang mi gi mi hoi singa ai koi human future ase mi hoi bagi future tung da lakda ba punsi ase it's going to be a wonderful future yamna nungai ba ing tappa adugumbo oidani mi hoi ba ai koina problems koding ma ase solve taw ba ngamrani
20th century da amuka changlakpa matam da kari tawi we human can attain perfection haibagi wakalon ase laki hojiti o aikoi mi obise mapung phaba ngamme da ishor khakta na te da ishor digi de hena aikwa haising ba ngamme da with the advancements of science and medical science and technology da chawkhalakpa medical science da chawkhalakpa ana layeng bagi da chawkhalakpa graha mayam da chatpa ngamba pumnamak development mayam se urga 20th century changlakpa matam ni miyoi bana kari khale oh we human can attain perfection ishor darka laite aikoi miyoi bana perfection ase purakpa ngamgani habse miyoi biga wakhalon da ishor bo kauthok ge level do aduk wang ki habse aikoi ne history damba matam da uba phang but kari lakhi aikoi na khangine World War I lakhi ne ahanba prithvi ge lanjao lakhi maduda miyoi million chani hena miyoi bagi punsi mangki maduna kri tawi miyoi bagi ngasai science and technology ge medical science ke ekoi perfection phangani miyoi bagi punsi da problem lai roi nongai na pangani ha bagi asam mayam ado ahanba prithvi ge lanjao aduna satter loi na madu ge asa ado thubai pi ki ngase ekoi kari uwi the more the science and technology is advancing ko science and technology na atya wang na chawkhalaba matam asida problem asida dum hena laine natra hena lae the more medical science are advancing the worse diseases sprung up medical science na doctor na karingam da ba laitera hai na ngasi adukki matik chawkhalaba su kri tawi laina ase yeng ba ngam da ba phan ba ngam da ba diagnose pau to ba ngam da ba laina ase dum hen gat tuna kare ishor gi judgment pi daga layeng asi se ishor ge mayok ta lai ki ba nimrod ge horga lak ki ba ishor gi macha sing nataba ishor bu khang da ba asigumba laibak sing asida asigumba ge punsi sing asida asigumba ge institution sing asida ishor na magi bichar cha tharaga lay miyoi bana kai dong ai su perfection attain to bu ngam loi miyoi bana ishor ge mogot sin bu ngam loi abse Daniel chapter 2 aduna phajana ai khoi bu ta pi tuna lay aduna isin in housing no nations no power no wealth can protect us jati karambak jati amatana oirabasu USA na oishno Russia na oishno China na oishno India na oishno ekoi bu protection pi ba ngam loi isin in housing angam athau sing na ekoi bu ngak sen bi ngam loi ekoi gi lan thum na ekoi bu protection pi ba ngam loi madu sing adudi nga hak tagi ne mangki gine adubo ekoi di masige asa ase ishor da lay madudi kri nongmadi ngasi khara warabsu nongmadi lomba naidaba awa anang laidaba yeknaba laidaba aki tuzungba laidaba adugumba circle laiba adugumba ningthau laiba aduda ekoi lomba naidana pangani habage ekoi ge asa du chawna lai ekoi na hojikti Daniel chapter 7 da muka changlakse Daniel 2 ga 7 se yamna nakna bani makoi ani gi vision ase chap mane Daniel 2 di ekoi na ubuse ngasai ge metal adu uwe migi saktam murti yod ne pitrai ne aduga ngasai gi laibak ne aduga sana ne mayam aduna vision adu uwe adubu Daniel 7 da lakpa matam da ngasai gi metals mayam do karina replace tawbra hairaga land beast wild beast lamlak ta laiba sa singna mohut silapado ekoi du ubo pang aduga maduda angakpa amana Daniel 7 da laibak sing budi chap manai makoi gi history makoi na prophesy tawriba adubu di chap manai adubu ngasai gi symbol adudi khena rakpani symbol adu ngasai di metal na oi haujiki lamlak ta laiba aki tu jung bagi masak oi ba sa ngak ta na replace tawrai maduda kwai diga angak pa amana hai ba sa sing ase they come up from water ising digi thora e hai se koi nu masida wild animals ase ising digi thorak pa aduga ising digi thorak na ba kari na makoi bu inot adu pi bra hai ra bade nungsit na flood na ising ichaw na nungsit na makoi bu inot adu pi rak pa matam da ngasai gi sa sing ado ising mathak digi ka khala e hai se Daniel 7 gi vision adu da ekoi nu ubo phangi masida ekoi na Bible text kra hai jage Psalm number 65 ki verse 5 tegi 8 Isaiah chapter 17 ki verse 12 amasung 13 aduga Jeremiah chapter 46 ki verse 7 amasung 8 ki matung inna high river winds nonglai nongsit ising isaw ase karibu takpano karibu represent tawpano hairabadi is about fighting wars khatna tukna ba hana tukna ba lan sokna ba yei khai thingai na babu takpani hai aduna ekoi na masi lamna khanggadawse nungsit hairabadi prophecy da ising isaw hairabadi karira lan sokna ba hana tukna ba yana da ba khatna chaina ba sini
Howzikti Daniel 7 da lakpa matamda. Lion with eagle wing. Nasagi lion eagle wing na. Magi masa ani. Umaibigi masa ani na. Semba adu kuma nong sana. Muhut sin kren. Babylon adu. Ngasay di makok adu sanagi makok oiram adu. Howzikti lamlag kisa ase. Karaba pura lion pura madu the eagle wing ama hape. Adu ka ani suba ning thaulay ba adu na bear with 3 ribs. Maya ahum long ba nasagi bear adu kakalaki. Bear asin na kri laybak po hybra haridi Medo Persiani. Ahum suba laybak ado na leopard with 4 wings. Kung leopard, mas ha maripan ba? Asin na Greece kining thaw laybak po takpani. Mari suba sa ado na kri dragon beast. Yam na aki tuzong ningay. Masak sumay na tawi hayba pao ngam da ba? Yam na aki tuzong ba? Dragon beast ado karaki. Masin na kanabo hybra haridi Rome gilaybak po haybani. Pagan Rome buni masi si maruoy na. Aduga nga sa dragon beast aduda masi tara laybagi manung aduda apik pa little horn masi matsa ama mo kakalaki. Masi na kanabura hayradi papal Rome buni. Rome ase ani thok pani pagan Rome, papal Rome hay na thok pani. Little horn ase masi matsa kakalak do kanabura hayradi masi papal Rome buni habase. Ay koy na Daniel 7:8 amasung Revelation 13 asi tamlak pumadam da ay koy na loy na uba pa. Ising as a Bible prophecy da karibo hay bunahir the people, multitude, nation, tongues. Zati sing, lon sing, mi yam na kung nataba. Adugum babutak pa ni habse. Revelation 17 gi 15 gi matung in na ikoy na uba pang. Ising hay rabadi. Aduga amuka bis hay rabadi. Masi aseng ba ngasay gi nong sado thor ka daban nate, ngasay gi bear adu thor ka daban nate. Adugo bis hay na Bible prophecy da hay rabadi. Bible prophecy da sa hay rabadi. Masi kanabo hay rabra hay rabadi. King or kingdom or nation. Ningthaw natraga ningthaw laybak natraga zati bo hay bani hay base. Daniel 7 gi verse 17 na may ekseng na takto na lay. So, when we look, ay koy na madugi nga say karak liba, ising digi thorak liba, sasing siya ay koy ni yeng ba matamda, they were terrible. Yam na masak siya, aki bagi masak koy ba, sanang ta Daniel 7 na adu da sijin na bahaw ki. Masida tamti na ba sa, aki bagi masak koy ba sasing, sijin na ba sina, tak liba sidi karigi, no hay ba di isin inaw sing, lak ka daw riba laybak sing, prithibi da palak ka daw riba zati sing, gipat na ba siya, atuk ki matik pat na po koy gini. Madugi kay gumna, madugi nong sa gumna, madugi bear gumna. Oh, makoy ase, atuk ki sathi ba zati koy rakani hai ba se, masina su tak pa ni hai ba se. Ishor panda ba, ishor ki sason chat ba, mi singi punsi da tengna rakada ba, awa ba makoy gim enemy adu koy gadaw riba de. Adu gumba sing adu na sason tawraga, kramay na ing tik na pan gini, ay koy gilay pa kasida. Ay koy naman si tamle harga. Daniel 7 asida, hanadagi amuka magi phatabagi sang do intensify amuka kanhalaga taibang pan gi lamchat ase kai adugumna taibang pan gi lamchat ase nongsa adugumna bear adugumna dragon beast adugumna kankhalakani adugumba phataba mi oirakani phetaba jati adu oirakani habase ishorna mangjawna na ikoi ba takpi dun le hojikti aduda amuka thanam le hairaga aikoina between land and sea hay na akoy Wednesday gi parada changla po matamda Revelation 12 amasung 13 ado akoy amo kay yengse Revelation 12 ka 13 da kari amo ka tak para hay do ku yengse akoy amo akoy na hujik hay kre ising hay ba se samudru gi ising hay ba se kari bu tak puno hay di mi yam na kung na leba mi yam ba multitude aduga nation jati bu tak puni hay se ubo pang adu oy rabadi ising ase ising asigi opposite asidi kari oigadra samudru gi opposite asidi kari oigadra land kangpan oigani adu oirabadi samudru ising mayam ase mi ayam babu mi kung na tabu bu haibane hairabadi madu gi opposite amuka aikoina prophecy se handok patarabadi land hairaba kangpan laikang asidi kari bu oigadra mi yam ta daba mi yam na kung na ta daba apik pa adugumba jati apik pa laiba ama oigani habse aikoina uba pami aduna akoy na Revelation 13 ni yengba matam de isin ninawsing ngasay gi dragon hay riba dragon ase kanara serpent hay na suhay lin hay na suhay masi kanabra hay di satan Revelation 13 da satan na kanabu sijina kibra hay rabdi he used the water ko ising sijina ki ising di karibo hay ni hay pa miyam taba mapam jati achauba mi kangbu achauba bu sijina bani masi gentiles nation bu hay bani Ishor ke mayok ka layba nation sing bo hay bani masi sing ase siji narga kari tawki Revelation 12 da ay koy ni yengba matam da ishor ke aseng bi nupi women nupi adubo
มาคอยนะ persecute ตัวกีนุปีอสิดีกันอาบุไฮบันฮะบ่ไอ้คอยนะ Bible prophecy ดียังกับสินุปีอสิดีอิชอร์กีสิงลุปบุไฮบันนี่ฮะบ่สิไอ้คอยนะอุบพังอดุนะไซตันนะสิงลุปบุ attack ตัวบ่สิกันอากีมาปานลาวรกตัวบราฮะไลบักกี nation กีจัติกีกรัมบจัติมียามบจัติมียามนะกุงนะตาบไลบักอสิบุซิจินนะรกอิชอร์นะสิงลุปI mean Satan na singlupo od na ibigit tabak se chatharak kani have se Revelation 13 da ikoi na ubo phang in Revelation 13 da ikoi na phongdok pi ba tarahum doi sida munne yengba matam da there are two beasts masida sa ani le sa haibdi ningthau le bak ne hai kare ningthau le ba ani le amana kri samudru degi ka khalapa ising mathak degi ka khalapa adu ardi ising mathak degi ka khalapa de mi yam na kung na taba mapham adu degi ka khalapa ningthau ama oigini have se ikoi na ubo phang aduga ani suba adu verse 1 Revelation 13 gi 1 amuka Revelation 13 gi verse 11 da kumladi another beast sa ama muka khalai asidi kada digi ising digi thorak pra natte masidi kangphan digi land beast kangphan gi sa haina su ko kangphan digi thorai habse koi no bo aduga hai riba kangphan digi thorak pa sa ase lamb like beast haine lamb like beast masigi sa asidi ngasagi aki tuzungbagi sagi saktam adu laude adubu yamna menglaba yamna piklaba yamna sollaba yamna noluk jaba yaw amagi saktam lauraga thorai haini aduga masigi yaw gi saktam lauraga thorak liba asida machi ani kagani masi ani lay masi ani asina karibu represent over habna su yengani aduna hojiki masigi leiba kang phan digi thorak liba leiba ase yaw gi saktam lawe habsina tak pasidi it will be masi se Christ like Christa manba maramdi yaw habse Bible di yengba matam da always Jishu Christa bu sijinabani aduna lamb makti na te karak pase yaw makti na te ba adu bu lamb like yaw man ba habani adu di Christianity in nature magi lam cha cha magi mong mataw da Christianity man ba adu gumba leiba koi gani habse ai koi na ubo phang masida ai koi na adu mi yengba matam da Revelation 12 ki nupi adura angang poklam dai da dragon aduna mabu manghaningai hotna ki habda ai koi na Revelation 12 ta ubo nasai gi nupi aduna pok kadori ba angang ase kanara hai rabadi masi Jishu Christa bo hai bani Revelation 12 da Jishu Christa pok lak pa matam da kanana Jishu Christa bo manghaningai hotna ki bra isini na ai koi loina kangini Rome gi ningthau Herod na Roman power sizinaraga Jishu Christa bo mana pok lak pa matam da ma bo hatningai koi thi ki bugi wari adu ubo pang adu di Revelation 12 da hai ri ba thok tu na lai ri brang si thok tu na lai Bible gi prophecy soi de have sai koi no ubo pang Howzik ti Revelation 12 ki verse 14 da kumlak pamatam da ngasai gi nupi ado wilderness da for a time times and half a time matam sing amasung matam gi tamkhai nupi ado dragon ado na angang ado bu cha thok da bagi maram na nupi ado wilderness da lamhang da chen thokhi masi sai koina version atop da natraga Revelation da amuka ai koina karak lagi yeng labadi Daniel Revelation da ko na mu yeng minabra de masibo 42 months thani phuni thoi haina swai adugo 1260 days numit lising amaga chani humpu Bible prophecy da one day equal to 1 year day principle sijinaraga nong mase prophecy da chahi amaga manai hai adudi kramai tawre ngasai gi 1260 days ado chahi do on top of the chahi lising amaga chani go humpu ase Ishor gi missing bo Roman gi power na Ishor gi missing persecute tawraga dark ages haiba matam adu oiki matam asida Ishor gi asengba singlup ase chen ki lanjen ki makoi surung da lai ki chingnong manung da makoi chen ki haibase ai koi church history paba matam da ai koi loina thengna duna lai so aduna maram oiraga Ishor gi singlup sing ase chahi lising amaga chani humpu ase lanjen duna makoi se chingnung manung da jelaga lai religious liberty laite Rome gi sason papal Rome na pairak laba matam da hat pa tuppa kaisum sang de insin ba tawbadagi tax yam na khai ba horak padagi makoi lanjelaga ahan ba da makoi te Europe country da makoi chen ani subada amuka ngasi ekoi na khangna reba USA United States of America da makoi chen silaga makoi gi changje pham lawki bagi wari do koina Mayflower gi jahaz da lakki bagi wari sing ado koina church history tamba matam da loina uduna laye sini no aduna Revelation 12 ki verse 16 da kari hai ngasai gi dragon aduna nupi ado pokla kadori ba macha adu bu chaningai haina tanarak pa matam da the earth helped the woman hai
leibak aduna kang phan ge leibak aduna nupi adu bo mateng pangki nupi asidi kari bo haibane ba singlup bo haibane aduga ngasai ge len kang phan adu di kari bo haibane ba mi kung na ta da ba leibak ama bo haibane jati ama bo haibane Christianity sing bo ot nai da ba matam da dark ages matam da 1260 years se la ba matung da ishor ge missing makoi na religious liberty ning tam na ishor bo khurum do pam dan leibak thi daga lakpa matam de USA da lakpa matam de USA na makoi bo protection pi ki America na makoi ge mateng pi ki America da lakpa matam da makoi bo kri pi ki religious freedom adu pi ki isin inause ngasai gi yaw adu da machi ani hawe ha ba do America ge khwai dige phajaba khwai dige maru oiba law ani freedom ani leine adu di kari civil liberty aduga amana religious liberty ase America na provide tobani civil liberty su laye nangi kosina freedom of speech laye nangon da kana su aye pa piro aduga religious liberty ngasi America na piduna mayam bo shelter tawra lay nang ning ba ningo America da su Hinduism laye ngasi aduga masida amuka ko na khara munne yengda basi karira daga yaw man ba sa aduda ka khalak ni ba machi ani aduda no grounds maduda lohop laite masina tak pasidi ning thau pa loi haibani aduna America da ning thau pan dena ngasi democracy laina adu oirabadi Revelation 13 gi verse 11 da haidiba laibak taki thorak pasa yaw man ba sa haibase ai koina dum prophecy se ai koina study tawrgi yengba matam da masi se United States of America bo haibani haibase ai koi thido pangam ko ai koina u bangam maramdi tawriba lamchat tawriba mong aduna mana leiba oina ka khalakkiba history adu yengba matamda ngasai Revelation 13 gi history gi timeline adu yamna link up tawba yamna nakna ba adu oirabde masi se USA buni haibase ai koina uba phangi adubo khwai dige laibak thibadi karira hoi Satan na papal Rome na mokoi bu ot nai bu USA na mateng pangbi re mokoi na religious liberty pi re ning tam na ishor khurumba yar yamna phaye aduda loiram ladi phagadabani isini now sing Revelation 13 gi wari se adubo Revelation 13 gi verse 11 da adum kum tharakpa matam da ngasai gi haidiba yawman ba sa ase maha ase yamna yawma laga no luk na leiram lo so akon ba matam da di he is gonna speak like the beast like a dragon Satan gum na ngang ba matam thorakani hai ne sini now kaya da laibak thibano ngasi ekoi bo religious liberty pi daga Christian sing go accommodate tawraga lining laison da kana su athing ba pi dana ayat pi dana leiba leiba ase akon ba matam di Satan gum na ngang lakani Satan ge power do exercise tawrakani habse Revelation 13 gi wari da ekoi ta seng na uba phang we have the liberty today ngasi de ekoi the liberty lai chini now sing India da oisunu kadai da oisunu nang na ning ba dharma ning ba yai nang na preaching taw ning ba nang preach taw ba yai nang gi thaza ba nang preach taw ba yai matam ai koi da pi du na lai ngasi yari adubo masi gi freedom ase adum tong koi na lai ga da ba natte no ma di masi gi freedom ase mang tharak kani ha ba se Bible prophecy da na mang jaw na tak pi du na lai ngasi social media gi through the sandok chariba Sabbath school oisnu kri oisnu ngasi tabe yari ngai matam asida ekoi ta hose nomadi masi se thinglak khigini year da ekoi ge preaching ase sandok pa yadaba matam la khigini church ka ba yari ngai asida ekoi phachana church ka hose evangelism ge thabak chu ba yari ngai sida minau pusini ngai preaching tawni ngai chat pa yari ngai asida nang liberty lai ngai asida ekoi shu hose because tomorrow the door may be shut maram de koi khang da hayeng di masi gi thong ase lon ki gadra nangon da ingon da ngasi khara leiriba matam asida ngasai gi yaw man ba sa aduna Satan gumna dragon gumna wangang lak tringai da law enforce tawrak tringai da religious liberty ase mut thatlaga nang na ningba tawba yaro haina ekoi bu thinglak tringai da ai koi lanjen oina chen dringai da ishor gi apawa pause ta hausi sandok si preaching tawsi church ka si evangelism gi thabak se tawmina se habase mayam dam aina sumaina barton se thamjani bani hare hosik tinga sigi para asigi aroi bada Thursday portion of the ko amuk tang yeng min si prophesy again ai amuka hanna prophesy to wo amuka hanna sando o haibagi maram dai ko na Daniel chapter 10 ado ko amuk tang yeng min si Daniel chapter 10 si maru oina ishor gi aseng ba singluk pok khibagi maram da ibani
Isorge aseng ba singlup haudorak kibagi wari se Daniel chapter 10 asidigi haugadabani. Revelation chapter 10 verse 8 9 aduda kri hai Isorge sargadul aduna. John the Revelator on the high. Take the little book and eat it haibani. Laidik macha ado lauro lauraga chasilo haina. John the Revelator da haiki. Masi the little book hairiba a pick pa laidik masa hairiba si ngasi confusion yamna labor so eko uwe. Masi say the whole book of Daniel adubo loy namak adubo haiba nate. Habide Daniel chapter 2, Daniel chapter 7 asikum masi loy na maduda pau kumpi raga lai. Adubo maduda kra unexplained. Pajana explain tawduba portion kra lai. Maru oina Daniel 8:14 da. Unto 2,300 days the sanctuary shall be cleansed. Aduna hide about Revelation 10 the apik palairik little book ase the whole book of Daniel adubo nate. Preacher karan did the whole book of Daniel asibuni hai. Ngasi gi Sabbath school na so the book of Daniel hai na di adum hai kre. Adubo masikum na thizin ba matamda a portion of Daniel gi portion karan ni maru ay na ay na hai ki bado 2,300 days sanctuary gi masigi portion ase khumjin ki bani masigi portion ase amuka prophesy hanna amuka to hai bani masida ay ko na wording ado patjana munni yeng labadi prophesy again hai bo wahay amalay amuka hanna hai bagi wahay amalay amuka hanna prophesy to hai rade masise kari gumba matamda hanna prophesy to kiba lay krabazala ko lay trabadi amuka hanna hai roy ahan ba to kiba se ay ko na khange church history pa basing na ikoy na adum khange the great disappointment de haina 1844 the William Miller ge calculation lan kibado masi prophesy di taw krabani hoy timeline adu budi chumme adu bo events ado William Miller na lan kibani aduna masi gi lan kiba prophecy ase soi kiba prophecy ase what over prophecy ase amuka na koi sandok kada bani haina Daniel chapter 10 da hai bani Daniel chapter 10 sa koi adum patharak pa matam da matang patharak pa matam da hai riba lyric masa ase sasin badu thumgani adu pungnung yora pa kanda khagani great disappointment hectare ba matam da Jesus Christ laklani 1844 da hai ba matam da mo ko yam harau bani adu muk thumba leitre chinban da adu muk thumki adu pungnung yorapa matamda at sengba Jesus Christ na laktaba matamda kayamuk ningba kai kibra how bitter it was kayamuk khaba oi kibra masigi se khaba oi khraba se masigi thodok asida amuka ai koina madudagi foundation lawre hairaga aphaba wapau masigi maramda karino maru oi bese karidano soi kibse karidano what hori bese abse amuka prophesy ta wo habse Daniel chapter 10 da pibani Daniel chapter 10 ase laure hairaga masigi prophecies amuka sandok na takpa haurakpa matamda the true church of God ishorge aseng basing do pokki habase aikoi na church history do uba phangi aduna ngasidi ichini now sing aroi bada aina haining base today aikoi gi duty oina as a Christian ishor khangba mi ama oina ishorge aseng basing da leiba Christian amamam oina nang aikoi ani gi thodang asidi karida Layton kudingda jati kudingda ishorge apabogo wapao ase sandokadabani lomba naidane hingbagi wapao ase sandokadabani aduga loina na the message of judgment ishorge bichar gi message ase shu ekoina pi pham thoi mase ekoi gi duty ni the three angel messages ase ngase ekoi preaching tawri bra ishorge everlasting gospel ase ekoi tamduna leiri bra Jesus Christ gi nungsibagi maramda mioi babu tambiraga leiri bra aran khupam gi maramda ekoi tambiraga leiri bra wayal ya thang gi maramda ekoi tambiraga leiri bra natraga side ama khakta extreme oiraga ya thang du kha konselaga Jesus bu thajaba du kha konselaga nakana mamamda khakta extreme oiraga chatli bra law and grace ase balance tawba haitraga leiri bra aikoi gi thodang di amambada leibasing adubu kau thokpa habse aikoi gi thodang Revelation chapter 10 da ishor ga sengba singlo pok ki base Christianity gi irada annoba inot lak ki base masi se de gi khudong saba lawre ga ishor gi apawa pause zat khuding da leiton khuding da mi khuding da thonghan ba habse aikoi gi thodang ni aduna conclusion in anat shall die in hiding basidi Lady but Sason Mayam Taibong Pan Jati Mayam said normally Ken Kigini, Mut Kigini, Man Kigini. Adu Aina Mangaroy, the Mutlaroy, the Lomba Nai, the Ing Tapna Pan, but Labakama, Jati Maina, Hodorakani, Aina Amuka Igi Kingdom as a Purakani have said Ishorgi Wasakni and to give promise. Mudum Nairaga laying as Ekoi, Nasi Magting as Taibong Pan Asida, Ekoi Hingduna lady. Adu Ekoi Taibong Pan Gimina Telamlan Balapani have said Ekoi coming. Ekoi citizenship, a city died lay Sargadani.
while we are waiting for that everlasting kingdom, Ishwargi lomba naida baning tho leba ado ay koy ngay do na leba matamda, our role is very simple. Koy yam luba na te sininaws. Ay koy gitawdang kara dilay ado bu luba na te. Ay koy gitawdang di karira. Obey God's command. Ishwargi hukum, Ishwargi yathang ado inba. Ay koy gitawdang. Ani subada love Jesus Jisoo Christa bu nung siba. Ay gitaway hakchang pum namak yawraga Jisoo bu Ishwar bu nung siba. Ahum subada love others. Aina isabu nung sibugumna, aina ishorbu nung sibugumna, atopa busu, mana atoy bani, mana hena paye haina, mi busu nung sibangamba asini. Mari subuda, preach the gospel, ishorgi appabu wapau, lomba naida bagi wapau, kanbi bagi wapau, aran ko bagi wapau, Jisoo Krista na nang ay gidamag the cross the sibi ki bagi wapau ado, mayam da sandok pa asini. Mga suba, amadi iroy-roy badana, to call out people from spiritual Babylon. Thaimei ki Babylon da ngauraga laikraba chamam naraga laikraba achum aran thidok pa haitarga laiba sing adubu Ishwar gi asom achumba singlupta Ishwar gi ningthau leibakta pusinaba mokoi bo kau thok pa haibse aikoi gi thaudami. Will you and me take that role today? Madugi role adu nang ai ngasi lawba ngamgadra lawduna lairibra natraga lawge hana khalibra natraga o madudi ai gi thodang natte ai ding ngam loida asidi pastor evangelist ki thabak ne hana koi lang thoraga lairibra thodang se pastor evangelist ta kak ta sinna banate thodang ase ai koi loi namak ta sinna bani singlup ta sinna bani nang ai Christ gi singlup ne hana khalabadi nang ai Christ gi asengba singlup gi mi ne hana khalabadi masi pum namak ase nang gi su saruk yawe habse ko khanglaga mayam da apa bo apa si sandok si Jisoo Krista thuna lakpada ko ju mateng pang sin si masining si gi lesson di matang si da loi sin jage tariba mayam bu ishor da thoidok hendok ko bor pi bo oisinu mathanga ko ya amuka lesson number 6 da ko na amuka tamgani understanding sacrifice mathangge para adu yorak triba phawa miyam pumnamak pu ishorge ingda tapthaba bor pi biduna ana aye kaya digi ngak thok pi duna awaba kaya digi lo thok pi raga nungai yai pa punsi do pi ba oishino haibse ai ge prathna ni aduna mathangge lesson number 6 da ai koi mayam amuka unasi ishorna mayam bo bor pi bo oishino amen.